Tenggol. Hills Naga area da matam kaktana ban torgani high crane Naga taba mapam singda nimit humni ki total shutdown chathari Hills Naga Coordinating Committee FNCC Manipur ki ikon kona executive meeting lokhiba warip ki matung ina Hills Naga area singda matam kaktana ban amuk khana chathanaba hongnaba warip lore haina committee asigi information and publicity ki serolaman hairi Sahi asigi February kunda committee asigi sign tawnakiba memorandum of understanding ya wafam sing Manipur government ikai khunadaba amasung tabakta onthoktabgi mayokta matam kaktuna ban amuk khana chathanaba warep lawkibani hanjin government appeal tawduna matam kaya tharbasu matik saba progress leitabana committee na ban amuk khana chathanabagi pirep asi tangai phadana lorukpani hairi Imphal Ukrulambi Gilitan amusung TM Kasum Aniki Marakta Sathariba Embusta Tangkul Misemani Hat Kibagi Mayukta United Naga Council na Kaukiba Nimit Humnigi Total Shutdown Gi ngasi nini sanba nimita Naga Taba Manipur Mapam Kayada Miyam na Lambi Tingbagi Khongjan Sathanaki Manipur Bungak Sennaba Mari Leinaba Pumnamskna khongpham chetna leppu-Arambai Tenggol Center na Manipur da proxy governance authority MP Bimalakoism state ki yanghai da pibam si government di normally haina lowre mayambu khurumjari hojini medang ki pumipan ta khiba loinana Manipur da phonba tongan ba pau se khara dei maru ba pau mayam da pau dumjari ngasi gi maru ba pau boycott handok palaite April kumanga da mass people movement satharagani kokomi Government na hariklobasu kokomi gidi wari sananabagi pirep lowba leitri kokomi ga government ki mute singa wari sananab state government ki maikei digi aiba sero harak karbasu committee asigi maikei digi di hojik phawba oina wari sananabagi pirep leitri hai Manipur bungak sennaba amusung laiba asigi apunba amadi integrity gidamon aina yaba maongda ninghanaba leitana mari leinaba authority kudimangna khongpham setna lepiu haibaga loinana Hauzik Sathariba crisis asina Manipur ki lam saktam amusung apunba tunglam chat asina yamna aruba tangkak ama mayokna hale haina Arambai Tenggol na hongdorakli Pau sadongna pijari Kokomi Coordinating Committee on Manipur Integrity na State Asigi Chief Minister Y Kemsa yauni BJP ki MLA Minister Party Asig Leader amadi Party asibu sagaliba sing ayeng pangtogaduriba khongjom degi thorum asida saruk yaba yaroi haina thamki wafam adu handokpa leite karigumba nampuda makhoina thorum asi saruk yaba lakdagadi makhoina lakadaba lambi da mana panglaba amadi mamit tanglaba misingba singi mana kong yaunaba miyam puna kholau kaya lawminasi haina kokomini miyam da appeal tawrakiba loinana April kumanga da mass people movement satharagani haina phongdokre Manipur government pu mamingtagi oina thamlaga center na proxy governance sathaduna leire haina Manipur inergi MP Bimalakoism na phongdokre News 9 gi pawmi Sunita Lauba interview amada Dr. Bimalakoism na hai Manipur ki hauzik ori bibam asi abnormal ni sahi om suraba ukhanaba phawba state asida yenghai de bibam ama mayuk nariba asi government adi normal oina lauri mahang hai ki state asida buffer zone thamduna kangup singi marakta tokhai tahali asigumba thong asi miyam gi fundamental rights bu namsin na thamani kangup lim khanaba asina union government na tathaliba thong asi amukta udiba matawni Pau se sigi side ba da phongliba moriu pau kasumayamda paudamjari Governor CM na khongjom degi paujil pirakli helicopter service leire government pau masakani pijari Anglo Manipur wa isinga samapun marputhara mathoi da thawai katkraba athoba singbu kai kumnaduna sai khudingi pangthokpa khongjom de lakpada Manipur ki Governor Chief Minister Manipur Legislative Assembly ki Speaker amasung mayam Imphal MLA na Manipur ki miyamda yakpa paujil pirakli Global Vectra Helicopter Limited amasung Pawan
Funds Limited Manipur Salaiba helicopter servicing Hausabuna Salaidi Amasung services leppu wapam laiti haina Department of Transport na Phongdorli Pausi sigi anchor from the Phongli Maru Pausu Mayam the Paudum Zeri Khongpham de Apriculum de Nalapada Imaliba Ning Tambuk Kanaba Imperialist British Mayota Tinnakibalan Tinda Hawaii Ponta Pikraba Tobu Ipai Pusinda Korokom Yawolgi Kai Kunobucheri Haina Wapam Tamaki Lona Tinkraba Amalop Singh in Punbaluk Ama Weriba Korokom Publicity Committee Tadurapa Sero Asida Idam Dam Toliba Lam Asida Imaleba Apunba Saktam Kanaba Onabada Hawaii Ponta Pikraba Asok Apandan Kraba Amasung Masagi Pongapam Lamdam Maktada Nanjin Awaban Liba Iresa Singh Mapamda Yaoli Kai Kunaba Ucheri Hairi Lochalakpada Sanabi Powder Taida Classic Amusing Football for Challenge Quarterfinal Sangley Soft Women's Championship Kuntaruk Yumbu Indiana Bangladesh Amusing Maldives Group Pulle All India Football Federation Giming Makad Sathariba under 18 Elite Youth League Manipur Taida Type Tenggol Classic Football Academy Singmarong Amusing Football 4 Saints Academy Cycle Quarterfinal Sangkre Amusing Asufi Football Academy Mau Matang Sada Manipur Phongba Tongan Ba Pau Se Kradi Manipur Pau Pau Dum Saga Tensin Jeri Mayam Kan Dum Jeri